Churachandpur जिला दा October थागी मनु ngaktada motor accident case 292 lay. Masigi se district hospital casualty gi datani. Nitina gari anoba leba lay. Adubu gari thauba haiba se kya leite. Masigi maram oiraga traffic system gi maramda awareness pangthokpa se yam darkar lay. Ingtham tha lakpadagi Churachandpur जिला दा su angang anoba pukpaga infant mayamda lokthungba pneumonia da naba yam lay. Masigi maramda district health society na pneumonia gi maramda awareness su pangthui hospital children ward da su angang na bayam lei tipaimu constituency da thainadi sub post office ama leiramba male chahi kerom electric oiro post office leitabada handak tipaimu mla ngursanglu sanetena parbungkhunda post office no na sangakhre matam kharadigi Pherzawl district pin code sina bera leibadagi matam kuina satra satri mayamna awaba kerom thengbagi Anoba post office ga pin code labada miyam yamna harau zare. Masigi post office sangaba numita MLA na parbung CHC bank complex SDO office mayam visit tauki. Staff mayam di Churachandpur romda labani. Nongbadi soida na sarkar gi karmachari Pherzawl district mayambu. Makoi gi posting the infrastructure laiba kanda soida na legani sukhale. MPCC president ke Megachandra MLA ga maha gi team na chahi 2014 gi PMGSY Churachandpur district ki subdivision kharada inspector oraga PMGSY fund dagi lambi semba loisinbada sel su lawthukhraba aduga kilometer kerom semda balai haire masigi maramda department na contractor kharabus sokos notice piki masigi maramda committee su sem raga December tang taruk da committee na makhoi gi finding puthukani su haire Imphal kon Manipur Tamelong jila da lakpa adu Pherzawl district da sukumsi na amuka lakpa lei Laibak thibana madugi uchek gumba ado hat laga kanghal lagi yonba uye. Department na miyamda awareness piba darkar le. Sarkar ga village authority youth club singa khut samnaraga preserve tonoba yam darkar le. Aduna Wildlife Protection Act 1972 Schedule 4 ase yam strict na enforce darkar le. Miyam na ngay naramba Churachandpur Medical College MBBS first batch class November tang tramanga digi haure. Anoba college oibagi infrastructure award pamayam di soidan laigani sukhalle adubu ekhoi gi miyam gi sarkar na matam chana puthuk pigani sukhalle thaina thoklamba kidnap system adu handak Churachandpur jila da thokpani SOO da leiba underground kangbu kharana mi pharaga kidnap tawbadu police na tanaraga mi ahumbu phagatle sarkar na SOO kedar mayam sa stipend piba adu konadraba male agriculture department na data pithuk pagi maramda Churachandpur jila da low hectare 527.12 rom phau putu pangamdre masigi si climate change gi maram ni hai nong matam chana chudaba low mayam si irrigation leitabagi nong gi chang da depend tobagi nong hekta tadradi low using mayam da awaba adum thingnakhi Churachandpur jila da low uba kangbu mayam na khugadam da asuk yamba ising mayam adu low unabada seasonaba yaba matam da di ising awaba se lere roi hai na khalli Manipur Autonomous District Council tarukdagi pham tungan ba satare yankhe rom lona ba order thui ekhoi ikai khum nazraba chief minister na pham lo boda sel tinganu haiba matungin na transparency na logani su khalle aduna tana bazar rate gumbana amuga lawradi karmachari aphaba phangge do mande November tangkun marida Sangai Festival Churachandpur jila gi damak chief minister N Singh na hangdoi Geljang resort da ahan ba thoram pangthuk laga Nungthil da Behiang Singat subdivision da amuka hangdoi. Thoram tungan baga traditional dance isay. Churachandpur jila gi achievement video utpa. So tungan basu pangtoi. Churachandpur public ground da su numidang thoram fashion parade rock band kaya na su perform tawraga. Festival of Oneness Sangai Festival mapung phanki. All Manipur Health Service Doctor Association na point ni panrom sarkar da demand lebadagi relay hunger strike pangthok padu. Churachandpur jila gi Dr. Singh na su hunger strike pangthoe. Churachandpur Government College Foundation Day November tang kuntrada pangthoe. Masigi college se chahi yankhei nipan oire. Hauzik satra satri se 4,941 lei. Aduka community college ama oirami. Handak December tang amada Wall AIDS Day Churachandpur jila da pangthok pada. Churachandpur jila da kumsi gi April thadagi October thamanung da HIV positive anoba 170 phangle. Department na kanna thabak paikhalasu drugs ka pakangbu dagi masigi leina ase adum spread tawre Manipur sarkar na war on drugs kanna chatharasu ngasi phawuna drugs da karba se loiba naide
December tang ahum da Churachandpur prison na nupa amadagi brown sugar gram 416 phagat le.